Manipur ki situation hauhiba sahi ama makhaibu phador mani da hauhiba 2023 gi 3rd May dagi live se akhoi hana tum khalami masidi mere law and order ne na hana akhoi khalam bane aduna akhoi na vote center amasung state government da lairiba government se NDA ki government hakta partner woiba moina su dum hairiba duni akhoi double engine government ne yes matam khara keno tawba yai adu akhoi na thajajabada state government ama democratically elected state government ama laiba targati migi miyoibagi punsi protect tawba life and property protect tawba haise Bharat ki संविधान न पीवा स्टेट गवर्नमेंट न पीवा शक्ति ने अब मोहि द पीगे तब से अदुना ने अखोइना स्टेट गवर्नमेंट से लॉ एंड ऑर्डर से क्राइ द लैरी मियोइ बगी पुंसी अमुसुं लंथुम ngakpa ngamdraba government se government bu lairebra laitrabra masi akoina opposition ni haidna allegation tawbai wanante Manipur ki praja Bharat ta prithvi da leiba praja sing ne hen khangnarabane where is democratically elected government and law and order sikrai de leiri mi ki innocent praja sing ki life property protect taw ngamdraba government si bu lairibra laitrabra sima number 1 da ani shubada hojik stage no gi worsen tawsalak basina Hojikti yang bioba ngarang di laiba development haigadra ngarang di laib se the most modern technology se prithibida hojik seasonary si mayam ne hena khangbiramani ko Russia ga Ukraine ga taunariba lan haiba tare adagi Hamas ka Israel ga taunariba se masidaida most modern technology se anywhere mafam mama da heta bom thada ba ya ba nomai caption ba ya ba si Manipur si da seasonara abne laiba question di masi akhoi Manipur si su India gi part ama woirabani na akhoi memorandum se dum yaujabani now it hanadi a mere law and order problem woirabani now it has become question of national security Manipur si India ki saruk ama woiramnina masi India ne ba India ki national security da threat tawbagi question ama laya kadai da no Manipur se shape oigado bi jaga anywhere drone sina anywhere he thada bangam ya ba let us forget about akhoi innocent praja sing akhoi mayam ni to e khala che ba rajwaban ji shape oiri bra oidrabra ase ju thadage ri rai ngam ya ba atai di toku tokhisida chief minister banglo se akoina hangninge di masi shape oiribra oidabra ba adu oiriga di laiba question di rajwaban bhawba chief minister ki banglo bhawba shape oiraktraga di what about other innocent people of Manipur akoi gi life and property se kanana ngapi senbi ga dori bano masi laiba development se laiba question ji masi ne ba aduna ni akhoi ngasi su na hona na amu ningsingi bese si state government si dia khoi ngang bu ngang ning dre da akhoi na ama haini moina ama du ngang kani maning mamang su samna da kari hari no ngarang han ama haini ngasi na ama haini tawraga masidi akhoi tanbu talle aduna ni akhoi na ngasi India block na khoi leijari ba 10 political parties sina laiba latest development ngarang degi laiba isam chamjana kautruk tegi ningon haiba tare mayamna press ki sinau sin hena khangam ani da detail dudi phayang da mayum panba mapam da khara shanti rekha exercise khara inga amane mapam da angang pikpa yaurga ma chacharu mapam di hallage tawba matam ju da ne ba thadra ibse ada laiba di state security issue lai hayaba doida banker ada karai da sakram no moi ki khujuk khalai da su yauna law khra ba la ada karino tawri si
स्टेट से तौरीबसे करीनो अखोई हुजिक अखोई उनरिको मयाम से तो होरेन दी करीनो हाइबसे मणिपुर लेइबा प्रजा सिंगसे ngasi भाउदा सेंटर दा पालिबा नरेंद्र मोदी जी ने पालिबा गवर्नमेंट से सिना करीनो अखोई से येंगना लेरिबसे करीनो अखोई मणिपुर से कछु नतेदा यूपी गुम्बा अचौबा स्टेट लायरना असम की बहुबा डिस्ट्रिक्ट अमन मसिंग हेना यामबनी सिदैदा अखोइनजो हंजन हंजन हाइजबदो अंगम बा हाना जरसुनुदा अंगम बना पालहौरसुनु हाइबगी फिबमदा साइलेंट स्पेक्टेटर होइना कुमहै येंगना लेरिबसी अखोई करिनो अखोइना तौगदबसी करिनो हाइबसे मसिनेबा स्टेट गवर्नमेंट करी तौरी कायदा लेरी लॉ एंड ऑर्डर सी मसी हजन 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 ngangnabasi democratically elected government amal leibase masigi arthasibu leibura leitrabra akhoi government la henning daba president rule thamhaning bai wane ba adu president rule di akhoi enough experience army de sason nu sina thoga akhoi khangre ba kaya khana akhoi thengna gre 2001 ge 18 June gi do short period ni ko adu adum mayam si democracy chatpa leipa amada president rule ga tham hai basidi masidi yamna keno tawringai gi matam gi wani akhoi president rule support to de India bloc na president rule to biu hai bagi wan na se die ba adu karino moini yenga lei si karino ba India government ni yenga ga lei si karino ba Shigi stage yoraba drone torga bomb thadaraba kaning mamon kapsaraba location di nganangi koktruki shida natieba mayam huji khangbiredna moi shugunuda sinam khunda mafam akoiba belly ge akoiba foothill akoiba sidida program set torga tawgadoribra tawroidoribra torpuju no torpuju yai aduna huji foothill meada chingkhongda leiminaba hana nungsina na chana chinana lemba mayamsi kharai khangdagi koi chen chenadna leibje aina harijini foothill meada leibadi lairadna huji raj bhavan cm banglo che shep oigadoribra oiroidoribra drone sidi mayam ne hana khangbire anywhere tahaningma maphamda eta target torga tahanba yari bane yam chakhot khraba technology si yam chakhot khraba aduna masidani khoina India bloc na maru ina hojikti state governments ni ngang dreda ngang or ke dauni moida ngang na ke dauni thokpa ma dum ngang gani center de leiriba Modi ji gi government si kari tawbiri bage akhoi Manipur gi praja sing kanbiba badudi tongan thamaga Manipur si part India ki part amane ne lobi ba targadi nation si ki security da masi threat tawba natra haibse masine ba si yoro bhauda adum Bharat sarkar gi moi gi agenda aron ba hidden agenda or maybe secret agenda lairaga kari kana na ba Manipur praja sing sidi ka sunati da sining ba si suno haina khanna yengi bra hai bisi akhoi Manipur da leiba praja sing da natana India da or prithvi da north east da leiba praja sing da sigi stage or kanda akhoi kari to wa yai hai bisi akhoi question tawjari bini ko mase ana yu afam khrasi mayam da thamjabani stage si yoksale hai dra